Healthcare haibasi hospital fazahan ba adunate hospital adugi doctor staff amadi infrastructure su matik chana leiba mathau tai haina Chief Minister Nongthom Birena phongdokre. Merchandise 94 hainaming thonba company amana Loktak Day 2022 gamari leinana pangthokiba competition singda makok mathang takraba singda pigedaba sel gimana ngasi fawba pithoktre company gi miyoi sing lot khrairi. Border town More gi manung chana laiba M Shimal village ta yum ani mai na tumna chakre lupat lak tara taruk henba gi malchang mang ta angkre amadi ikopat ta nongmai captain ochek hatlamba miyoi manga nongmai ani amadi Maruti Swift amaga konana Thaubal Forest Division na fagat khre an gi oiba action lokhatlan hai. IS News meeting Dabiri Bapum Namakpu Ahan Magdada Monica MAYENGBAM Taram Okchari COVID-19 daging ngakthoknaba khuttoin hambiu hand sanitizer sizanabiu mask upiu fit taruki distance tambiu yarib makai vaccine dose na kapthokbiu section bahaibasana pom namaki yaifabani hojik pau sanak na bizari lamdam asigi hai singbana malemgi miyamda saktak libani chahi tararum asigi manungda ahongba chakhatpa Manipur ama semgatnaba hotnaragani haina Chief Minister Nongthom Birena phongdokre ngase Imphal East ki Wangkai Andro Parking da nongna saba Wangkai Eye Hospital maikum hangdokpagi thoramda wafamasi Chief Minister Nongthom Birena phongdokibani thoramatu da Manipur Legislative Assembly gi Speaker Thokchom Setyabrata Health Minister Sapam Ranjan Wangkai AC gi MLA Thangjam Arun Kumar Sir Sankaradevya Netralia Hospital gi Founder Medical Director Harsha Bhattacharya amadi Wangkai Eye Hospital gi Director Dr. Sarungbam Bobina athoiba mitunglen oina saruyaki Chief Minister N. Birena Makataradana, Doctor, Nurse Amadi Police ki Thaudangna Hospitality, Wahi Wata, Wangang Sangang Amadi Lamchat Sajat Pazaba Mathautai. Healthcare Haibasi Hospital Fazahan ba adunate Hospital adugi Doctor, Staff Amadi Infrastructure Sumatik Chana Leiba Mathautai. Lengakna Paikatliba Health for All Gimi Makada, Kul Marfunipan the Leba Mioi Lag Ahum Henbada, Liamna Lying Bahokre, Mid Haibasi Hakjangi, Maroi Bakayata Mani, Chakolapagi Matugina, Mid Uram Dabadu, Ano Bakutlai Kaya Putoraktuna, Chada Marfudradi, Midki Lying the Mai Pak Pungamle, COVID Lajet, Tenaki Baduna, Tona Ama Orega, Haksel Gilamda, Angamba Takta, Paikatuna, Kanna Semgatli. Trachanpur Medical College, Caesar Medical College, Bani Cancer Hospital, Jenims Cancer Hospital na Chingba Singase, Health Kilamda Kumang Chokchin Hanaba Honari. Solar power season aduna Churachanpur Tamenglong Amadi Senapati ki Hospital Singda, lying Bagi Tabak Jataba Hokre, Aikogi Chatnabida, Nadrimakai Hospital the Jacob Toba Chatnade, Madamasena Yumtong Kuting Chatuna, Health for All Gi Makada, Lena Taramatoi, Lemna, Test Toba Hokrehaki. Doctor Nurse Shiki, man Shidi, Kaintanate, hospitality. Doctor Lakpada now for the Harris. Doctor Laila, I have a Anaba, so Puxeriba, Harauzeriba, Narsamasaka, Anabadu, the Gi, the Harauzeriba, patient to give family, the Harauzeri said, Doctor Dugi hospitality, Wahi Wata, Wangang Sangang, nursing Dugi, Tauriba, Wahi Wata, Wangang Sangang, Adukmayam to the Yamna, depend away, Aduna Doctor Shindia in a suit, always a Hajabani, doctor profession, Aduna police 7 no way by Gamusika, sorry in Habiatu, and the doctor, without the sweep, you know, he's going to Capri and Habiati. I'm not Karihata, humanity, Marilyn, human service, Marilyn, and the more even in that Mongolobio. Ophthalmologist oina Haurakibi Wangkai Eye Care gi Director Dr. Sarungbam Bobina Mahaki Makubok Dr. Gunamani gi mamingda organization ama linkhatuna Gunamani Eye Clinic haina mingthonduna linkhatuna thabak toroklaba tungda Wangkai Eye Hospital asinauna hangtokpani haki. 12 years back from now, I was a young ophthalmologist trained at some of the best centers of India, namely Sri Sankardev Netralia and Sankar Netralia Chennai. But I had no place to work back home. I started in a single room clinic with some basic equipments and there was no looking back. Slowly, I grew up to a small organization as Gunamani Eye Clinic with 10 staffs. The trust and love of my patients has given me immense opportunity to grow fast and aim for higher. Haukiba October 3 mapan fauba numit humni chupna chathakiba chahi asiki Loktak Day lisagani kun thoiga mari lenena
Pangthokkiba competition singda mangkok mathang tarakraba singi sale gi mana ngasi fau pithoktre haibagi wakat lakli merchandise 94 haina mingthonba company amana sinkhiba kumhai asigi aroiba numit October 8 da saktak che amadi dummy check piramnaga sale gi mana ngasi fau pithoktana leiri haina kumhai asiga mari leinana pangthokkiba short film competition gi best script writer takiba sapam Boris na phongdorakli Manipur Press Club ta ngasi pangthokkiba pawgi mifam amada Boris na kumhai asiga mari leinana short film photography amadi spot painting competition sing pangthokhi competition ahum asida makok mathang taraba mioi mapanda tharam asibu sinliba merchandise 94 gi managing director Hisnam Sivananda Elias Jackson hanagi minister H Shanayama amadi Loktak Development Authority gi chairman M Asini Kumar na khojek piba saktak che amadi dummy check sing kumhai asigi aroiba numita khutsinarki hariba dummy check sing adu tha adugi kun fawba gi manungda update tawgani haina thazam piramnaga makhatana paw fauna bangam kidabani haiki lamdam asigi hawgatliba artist singbo ninghanaba pokhanliba thodok asi matungda amuk hanna thoktanaba mari leinaba singna mieng changbiu atuba matamda competition sing adu makok mathang taraba singi phangpam thokpa selgi mana company asina pithokadabani amade artist singbo namthak tawramba thodok asida chenariba Hisnam Sivananda Elias Jackson hariba mioi asigi mathakta mari leinaba singna akan mieng changbiu haina mahakna wakatki Pasha yam sen pham juna te ka thok pa ka su kai de nuksi ba man lo ba huna de khan le khosu lo draga su sinbi ri ba organizer sing mai tau dana matung da su lamdam na rakadra yam lamdam na gan balai ba ni na go twain sila silaga sendong gi khallaga ekta mathang mathang sum tau rakadra tam na rakadra mayam lamdam na rakadra hai ba gi kaino du da wakalon du da mai leina ba sing da haijaning go fam khak tang di khoi gi dummy check clearance ma tawi ba athu matam da yari ma kai thuna aduga merchandise 94 gi MD ori ba ai chiban da sagulban bijoy govinda kelima khong ma si mai leina ba sing na thidok piraga ma gi kari Nakalamromda kumhai asibu sinlan nabagi damak merchandise 94 haribu company sina outsource oina nekhiba miyoi singi laktagi KH Telis na phangdorakpada kumhai asigi damak tha ahum mari watlingai dagi hauna company asina chen chonghalaga phangpham thokpa sale pidana lakli haiki mahakna makha tarduna competition sing adu sinbada outsource oina yawrbana artist singna makhoi bulan uriba asisu tobiganu haiki artist singi phangpham thokpa sale gi mana pithoknaba amade outsource oina nekliba singi khutsumal pinaba sagolban Bijoy Govinda Makhongtagi merchandise 94 gi managing director Shivananda Elias Jackson bo unana bakayara honarbasu ngasi fawba thiba khangna lairi mahaki mayumda thiba changlubada imung manung gi maigai dagi phajataba wahi wata sizinnarakpada natana thodok asigi daite pumba outsource oina chen chongkhiba singna pugadabani haina maral sirakpa haiba silaibak thibani athuma tamda mari lenaba singna Jackson hariba miyoi ase thidok piduna artist amadi outsource oina chen chongluba singna nangliba awaba asi ko anbiu haina fawdokhi company sigi employee mak sunate aduga event sigi oina akhoi di mana pidi ba role dugi matungina akhoi su loktak sig damak tani hayu akhoi su angamba mateng pangaga physically and mentally loina mak pangakanda chian baneba aduga gi management fees pi gani hai adu su pi dana adum ma se lot khreba huji boksu adum thiba phangdana leiri ma gi history thi kan su mamang de su ba khara leiramba male akhoi na pona history ma gi yeng bakan Border town Moregi manung chana laiba M Shimal village ta yum ani mai na tumna chakre ngarang numidang pung nipan rom tab da More ward number 9 new More lekai ga nakna laiba M Shimal village ta laiba yum ani mai na tumna chaki bani mai na tumna chakra ba yum ani adu jangmang tau thang chahi yang khai humdoi apok polai kidar ba yang so tau thang amade ngamjagin mate chahi kuntra manga apok pa Jameson mate gini haire mai chak pa da jangmang tau thang gi rupa lak ma panrom gi oigada ba mal chang sing mai na tumna chakhi aduga ngamjagin mate gina nupa lak tare rom gi mal chang mai na tumna chakhi mai chak pagi thodok adu electric short circuit tagi oiramba yai haina panari loinana mai chak pa thodok adu da More fire service ki kangbu yauna local water tanker vehicle sing amadi local miyamna numidang atheng mo fawa mai kanbagi thabak chathagi hari Nongmai kaptuna uchek hatlamba mioi manga nongmai ani amadi Maruti Swift amaga konana Thawal Forest Division na fagat khre nongmai kaptuna uchek hatlamliba makhoi manga mak Thawal district ki Lilong Chingkham dagi ni hare paw asina hai ningtham tha changlak pakaloina lamnam asiki tongan tongan ba pat singda chakta balak liba lamlaki uchek sing kanna ba pandam da Thawal Forest Division ki DFO TH Lokendru gi mitye makhada Thawal range ki staff sing amadi range asigi makhada leiriba bid office sing gi staff yauna ngasi angan ba ayuk tagi drive chathaki drive chatpa du da tentha area gi eco path leiningai da path asigi saruk ama su oiriba khangabog lom gi area da gari da nongmai paiba mioi khara laktuna uchek hat de haibagi akak nama paw ama fangbadagi kudakta changchinuna makhoi bu fagat khibani hari makhoi manga dagi fagat laba nongmai amadi Maruti registration number
na MN07D4626 asi Thawal Forest Division ki custody da thamkibaga loinana angi oiba lokhatfam thokpa action sing chap chana lokhat kani haina DFOTH lokendro na ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯎꯆꯦꯛ ꯍꯥꯠꯂꯝꯕꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯇ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯆꯤꯡꯈꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ MD ꯑꯃꯤꯔ ꯍꯥꯁꯟ ꯆꯍꯤ 32 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ MD ꯑꯍꯃꯗ ꯑꯂꯤ ꯃꯦꯍꯃꯨꯗ ꯍꯥꯁꯟ ꯆꯍꯤ 30 ꯑꯄꯣꯛꯄ ꯑꯕꯗꯨꯜ ꯁꯂꯥꯝ MD ꯑꯖꯍꯥ ꯍꯥꯔꯨddin ꯑꯄꯣꯛꯄ ꯆꯍꯤ 12 ꯑꯄꯣꯛꯄ ꯑꯕꯗꯨꯜ Salam MD Ahmad Hassan Chahi Kuntra Apokpa Abdul Salam amasung MD Farid Khan Chahi Kuntra Hamdoi Apokpa MD Abdul Karim Kawi Hari. Thawal Forest Division ki DFOTH lokendro gi mitye makha Thawal Range ki manung chanba iko pat ngasi angan ba ayuk tagi hauna uchek phana ba lang thak pasingi mathak drive jathaki pat tagi karakpa miyoi sing su uchek yarok pra hajuna chek tawkhe Thawal Forest Range ki Deputy Ranger MD Aslamna luchingduna Chathakhiba drive atuda Thawal Range ki manung da leiba bid office sing Mayai Kaithel bid office Yaripuk bid office amasung Hairok bid office ki staff sing saru yaki Drive aduga mari ledena Thawal Range ki Deputy Ranger MD Aslamna arapa mafamdagi chakta balak lebalamda ki uchek sing bukanna bagi pandamda drive chathaduna lakpagi saragama oina iko pat ki atop atawpung area asida ngasi drive asi chathakibani hari Lamdam asigi inad lining amadi culture yokhatpada lengakna ahenma miing changbiu haina Chief Minister N Biren gi pukning jingsilakli wafam asing asi Jawaharlal Nehru Dance Academy da pangthokpa Mapan Suba International Sankirtan Day ga mari lenana Observation Committee asigi General Secretary MAYENGBAM Setyabana phongdokibani mahana makha tarduna UNESCO gi Intangible Cultural Heritage of Humanity gi manung challaba Manipur gi Nata Sankirtan bu yokhat pagalonana tungi mirolna lamdam asigi ipa ipuna chatlamba liklam kaidanaba hotnaminasi haina appeal tawki loinana tongan ba academy institution amade sangsthan kayanasu ngasi fawbada Nat Sankirtan bu yokhatnaba hotnaduna lakli haiki ngasi pangthokiba Mapan Suba International Sankirtan Day atuda Sangit Natak Academy Awardee Yumnam Jatra Ningombam Irawot amadi Manipur Cultural Integrity gi President Adibam Brajakumar Sharmana chingbana maru oiba mitung sing oina saru yaki Ipai pu kaudana ba ipai pu na chalam lam sini jiba atma na paramatma phanga ishor gi manaka nungai na leina ba mioi ba da hingsa yaw da nungai ba amasu shanti yo piwa ngamba amasung puthok na koi gaura lila ga na yam farjaba api ko angang sehi taruk te na sei time pang ho gi manung da leiga da ba angang ga tambi ga da discipline gi yam na farjaba art form sumang khudung te kalam mayam dong sidi matam gi session na loin mang khre hingsa thoksal lagle hojik te adun hingsa sibu shanti oina pigi hai taraga di Manipur sarkar gi law and order fan gi haitar gadi honorable CM matam chana akhoi gi leiriba culture singa se mamuta na yokhat piu mamuta na wagi phal hapi raga thambi re haraga na sankirtan UNESCO chan khibagi numit la se adipalno culture na su silli loina na lanai NGO sing jina kharga tawjari ba khara se siju akhoi gi funding kharaga dang haira ko matan pibi re haraga artist du gi makhoi gi tawjari ba du gi mahai do khaitang phangan biraga di honorable CM gi puning ju chingsan jari Singju yokhat palup SYOL Manipur gi mitye makhada Singju Festival Committee na sinuna tha sigi kunipan dagi lakliba English sing ani kulhumdoi gi January 9 fawa punni tarani thoini chupna taruk suba Singju Festival pangthok lagani haina lauthokre Save Our Indigenous Food Culture and Integrity haiba pawjelda haingang da leba Marging Polo Complex ta pangthok doriba kumhai asigi manung channa tongan ba tharam kaya su pangthok na ba sem saduna leide haina committee asigi chairman gi thawpuri be Imphal East Jilla Parishad ki adhyaksha P Bimolana hari Manipur Press Club ta pangthoki ba pawgi mi famamada Bimolana iba ipu singi haktak tagi laireklaba hakchang da kanaba piba manama singa sibo yokhatnaba hotnabada kumhai asigi maru oiba pandamni haiki mahana makha tarduna kumhai asida Assam Tripura amadi Bangladesh ta China khondakraba maitei furup ki chana thaknaba stall sing yauna lamdam asigi handloom amadi handicraft ki pothok singi oiba stall sing hangani Masigi mathakta Singju Run haina mingthonba Mega Marathon Race Singju Cycle Rally Sakhenbi Changdamnaba Miss Singju Contest yauna yelhawngai dagi khondaminar glaba lamdam asigi furup singi nat ki oiba jagoi isai sing miyam da khudol tawgani haiki iramdam asigi ariba manama sing nat masana amadi iyong amasung khutsa haibagi pothok sing yokhat kadawriba kumhai asibo khwai kibikna sagot minaduna mapung fahansi haina pawjelakli
ꯃꯥꯏꯕꯤ ꯃꯥꯌꯣꯛꯅꯕꯤꯅꯒ ꯑꯩꯈꯣꯏ ꯁꯤꯡꯖꯨꯒ ꯌꯥꯎꯔꯒ ꯆꯥ ꯏꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯑꯩꯈꯣꯏꯅ ꯊꯧꯅꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝꯅꯗꯤ ꯃꯇꯧ ꯃꯥꯟꯗꯕ ꯑꯃ ꯍꯦꯛ ꯊꯣꯔꯛꯄ ꯀꯥꯟꯗ ꯁꯤꯡꯖꯨ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ Manipur tatana ising ichaw amadi ikang thokliba asi lengaki kanglon soibanene haina Manipur People's Democratic Front MPDF na maral sirakli ising ichaw amadi ikang tatana thoktuna miyam da chawna khodong chadaba piriba sina takpadi lengaki loisang mari Agriculture Department Water Resource Minor Irrigation amadi CADA asi mathau tawdre takpani haina Front asigi Secretary Sapam Samngona pahongdorkli ngasi Manipur Press Club ta phangdokpa pawng mifam amada samngona lebak asi atai state singa changdamnabada ka hena pikraba Manipur gi tampak ki mafam singda leriba lawbuk kharakhak asida madam chana ising yawhanba ngamdaba amade ichawdagi ngakthoknaba sinba ngamdaba haiba asi laibak thibani lengak na loisang mari asida chahi gi oina thadariba selfam asika orekliba phim asika chanadri Mamangaida lezaramba ithai laikhong sing gi chada marfu hena mangsilakleba asi kanana bahotna bagi mathakta tampak faudna cheli baktorial singi khonglung sing fit taruk lom luna tawthabagi tangai fadabalai kum khuding gi lawmi sing nanangliba awaba asidagi koknaba lengak na matik chaba kanglon sembiduna iramdam asigi lawbuk sing chahi chuppa sanghannaba hotnabiu haina mahakna phongdokhi Valley की एरिया से इधर लोकताक ले खाइदोक्रबा स्कूल कॉलेज सरकार की बिल्डिंग मार्केट लोइना खाइदोक्रगा लौबा यारिबा मफम असे येंबदा लोइना खंगरबा ngakni yamna sawba jaga nate asugma yamna sawba jaga nataba sidaida ikang thoe nong chudre labuk te ising leitre lau panba yadre haiba nong chure labuk te ising loina chawsandana lauba yadre na haibase masi department mari sigi thabuk su tawdre aibigi yamna la mayek larba kudamneba Nakalamaromda Front asigi President ki thawpuriba uripok ACG hanagi MLA N Nodia Channa Lawmi Singda matam chana ising yawhanba ngamdrabadi har phana chairabasu chathok laina puthok pangamloi kum khudingi ikang amadi ichawna maram oraga pothok hantharakliba asigi daida lenga asina pugadabani haina phongdokhi anaba punumaksu honaga dongneba minor irrigation agriculture department kada haiba punumaksina ising phangnaba honabadudi Manipur da iudieba maru aina lau riba singhe masagi lau leilo ubona ayabo oideba adu lauksan piba taba lauksan piba ngamdabna awabam ruerba aduga mahajun jo singkamri phau thoktrabani mahajun phangdaba taba adu pungmang mangminaba taba maduna masipun makte thokna baidamakta sarkar na ising phangnaba punamakse honaba tabani maru aina madugi daitari kana logudega sarkar na logudobune Handak bang thokadoriba TET exam gi damak Manipur gi tongan mamaphamda center pibagum Jiribam dasu center bibiu hana all Jiribam TET 2022 appearing candidate association na mari lenaba singi pukting chingsilagli ngasi Jiribam da leba 2022 TET thagadaba candidate singi oiba apunbagi mifamama Jiribam higher secondary school gi campus da pangthoktuna all Jiribam TET 2022 appearing candidate association haibaluk ama semkre nauna semleba association asigi oina atom Rajiv Maitei convener MM Hassan co convener amadi TH Ratan Singh TH Rojen Singh amasung E Malem Nganba Singna executive member oina thawpuragani haire all Jiribam TET 2022 appearing candidate association gi convener atom Rajiv na phongdokhibada Jiribam da leidiba TET gi exam thagadoriba candidate singna Imphal da exam thaba chatpada khudongcha da bakaya thengnariba sing asi khangbiduna lisingani tara mari amadi tara lisingani taramapan gi TET gi exam asigi center Jiribam da PBK maramaduna lengak Manipur lengak ki Department of Education S ki makhada handak pangthokadoriba teachers eligibility test TET gi exam asisu Jiribam da center PBU haina phongdokhi exam asi thaba matamda Jiribam da gina Imphal mayonda thagadoriba exam center sida chatpa matamda jiri leiriba tet thagadoriba candidate singna thengnariba awaba mayam ji khangiduna matam amada mamangda 2014 number 19 da tet thaba matamda center PBB logum handaki chahi akhoi gi December gi tang 3 panda thagadoriba pangthokadoriba education S ki akhoi gi tet ki exam asida su jiri bam gi candidate sing khanbiduna hariba exam center si jiri bam da PBU haiduna all jiri bam tet 2022 appearing candidate association gi maike digi mari lenaba authority sing da akhoi
All Manipur Ethnical Socio-Cultural Organization (AMESCO) gi kunma pandrak suba mapok kumon thoram pangthoki bagalonina tungan ba yel hau furup singde ya fa paujel pirakle tharong mari lenena poire lawa kol amasung yaibiren children home da AMESCO na ngamjaba firol boy kolom amasung achamba chaklen ama chaminina angang sing bukning thogot ke pikliba angang sing asisu aikoi gi tungi yumbi ne makoi gi damak ngamjaba khara AMESCO na mating pangjabani amadi hena phaba kunai ama oiraknaba haina su yai fa paujel pirakle Lebak miyam na su AMESCO na chingburoi tamburoi anigi marida hena chetsenaba hotnabada angama mating PBU amasung ningsing numit thoram asiga mari lenena tungan mafam da su makata na thoram kaya manum su pangthoki gani haina AMESCO gi president in charge W Chinglem bana phongdorakli G20 mifam ngasidagi Udaipur Rajasthan da hudokre namit mari ni chathagadaba mifam asida G20 ki Sherpa Amitav Kant na chair lauduna European Union amadi special invitee lebak sing yauna lebak tarama pan saruk yagani G20 Sherpa mifam asina itihasik oraba Udaipur city bu international tourist destination amani haina utpada G20 na chauna mating pangadori namit mari ni chupna chathagadori mifam asida technological transformation green development amasung life yauna hojik malem da mayok nariba issue kaya gi matang da khanagani Manipur da hoki bapung kunmari da mioi amata COVID positive oi bathengna khidrei active case masing manga da lengdana leire COVID command control room da gi thadara report ki matung ina laichit asda gi mioi ama na fagala pathengna ki fagala pagi chang cha da fadrani pan dasmik mari taruk da lengdana leire Manipur da ngasi fawda punna mioi lak tara taruk lesing humpu humdoi chama subna ama COVID test tawki bagi manung da COVID positive oi ki ba mioi punna lak ama lesing kontrama pan Jamapan taramapan sukre lajat asina maram oraga mioi leitaba yaukide amadi lamdam asida lajat asina maram oraga lekitaba pun mamigi masing ase punna lesing ani chamani fumapna leiri Amarom da hauki bapung kunmari da India da nauna mioi chanit kuntaruk COVID positive oirei leina asna maram oraga mioi ama laikidrei fagala pagi chang cha da mar fodani pan dasmik ni pan sino oiri apun ma confirm case na koti mari lak ni fotaruk lesing humdra humdoi chahum marfudrani thoi yaukre active case na lesing mari chamanga kunma panda hantharakle leina asna maram oraga laikidaba mi gi masing na lak manga lesing kuntra chatruk kunipa ne leina asagi na phadona discharge tawki ba mi gi masing na koti mari lak ni fuma thoi lesing kuntra ni pan chani kuntra manga ne leina astagi ngak thokna vaccine kap thoki ba pun mi gi masingna koti chani tarama pan lak marfudra humdoi henkre malem gi ona covid lachat na khwadi hena sok ala balai vaccine manungda USA na ahan ba Indian ani suba ne France na ahum suba da leiri awang nongbok state singi ona Assam na ahan ba Mizoram na ani suba made Manipur na ahum suba da leiri Sankritan gi thogal pangthokpa matamda niyom ama ngak na chatpa mathautai haina Art and Culture gi Commissioner M Joy na phongdokhre ngasi Jawaharlal Nehru Manipur Dance Academy na sinuna JNMDA mandap ta pangthokiba anirek suba Sankritan Day gi thoramda wafam asi Commissioner M Joy na phongdokhibani thoram aduda masak nairaba Sankritan Guru L Lakpati Singh amadi maru oiba Sankritan gi oja Guru Singh na saruk yakhi thoram aduga mari lenna tongan ba artist sing na Sankritan amadi isai jagoi sing su utkhi M Joy na makha tarduna luhongba amadi thoram kaya pangthokpa da Sankritan asi maru oiba saruk ama oina thawal tawnari Sankritan sakpa matamda mioi ama ani khakna thawal tawba asi mapung fabada phadaba gum tawi masida natana khoiramba amadi sel thapa changnak pamioi singnasu lanna niyom thugariba asi su semdok mathautai sel khargi damak tanglaba Sankritan gi magun asi manghan gum se haiki Bhakti yauna chattaba adum yengbada basokta paisa thaba dawna tawbagi mo aduna khajitang ngai baibo bu asi anani tawbasidi ngai na lawjage aduga lom bakhangdi zeiga khangdi sum aphoba tangkhalapoi tawbasidi tawninga mong amada tawbagi mong le sawagi tawon tawbiribi mayam na asi kitang nga chana na basi haiba lakpa kangbuda sumai tawsi sina phagani sina jade koi lakpa ngamai habu ngomtang tawbiu aduga ina makata na haijaningbadi tongan ba matang isai tawba kangbunasu sankritonda damak changaga sakpasu yawi makoi so ina dum haijaningi maramdi hairaba kangrola si khangna masingdu sumna asi ama tawsi haibadu lepiraga duda chathabiu ana haijaningi Jahi kudingi lisang sit na pangthok na lakleba nupi lal ning sing numit chatleba jahi asigi oina su tha asigi tang tarani thoida jiribam da su pangthok lagani hari
Marfum suba nupilal ningsing numit thorom asigi damakta miyamna mateng pangbinaba 83rd Nupilal Ningsing Numit Observation Committee Jiribam ki convener Hawam Thoibina Jiribam ki Baburada leba Nupilal Office Complex tangasi pangthokiba paumi singa unaba amada phongdoki Pathoi AC amadi lamsang AC anigi Miyamna chathok chasin tawbada khwaidagi maru oiba thong ama oiriba miyamna iroi sema thong haina khangnaniba thong asi lanthok lansin tawba yakhidabana maram oraga AC ani gi miyamna matam sangna chathok chasin tawba da khodong chadaba kaya mayok naramba adu pathoi AC gi MLA sapam kunjakeshwarna matam chana mit yeng changbibaga loinana matam ga chunaba mawongda semjin biduna miyamda khuchina khre MLA sapam kunjakeshwarna thong adubu miyamgi damak yengduna nauna semjinduna miyamgi chathok chasinda thenaramba awabasing kokhan bibagi damak Nambul Brink Cultural Association NBCA gi Publicity Secretary MAYENGBAM lokena thadorak pachirol amana MLA bu thagat phongdorak pagaloina tawimal khangbosu ulakli Manipur Ladiba Rehabilitation Center Kayagi Maru Eba Thomi Singamadi All Manipur United Clubs Organization Amukogi Thomi Singa Loinana Ngasi Kwakathel Laiba Amukogi Loisangda Mifam Ama Pangthokre Amukogi President Fairoism Nando Luwangna Mifam Adu Mapu Oiduna Pangthokiba Mifam Aduda United Rehabilitation Centers Manipur URC Manipur Hai Naming Thonba Rehabilitation Singi Apun Balup Ama Semki Ngasi Nauna Semki Balup Aduna Manipur Rehabilitation Center Singi issue Amadi problem sing Kanabaga Lonina Hena Paba Tabak Pakat Kani Hadi Lonina Mio Tara Darukna Saba Executive Committee Ama Sem Krihaina Amukogi Secretary Organization Tokpachirol Amana Kangalagli Thobal Kaithel Bulu Nan Bakaithel Ama Ohanna Bagi Pandam Dangasi Kaithel Asigi Akoiba Amasung Manungda Lamtu Sengbaga Lonana Masigi Akoiba Ladiba Matam Koina Punjin Lairaba Iram Nala Sengdokre Thobal Municipal Council Nasinina Pangthokpa Lamtu Sengba Duda Saruk Yakiba Council Asigi Executive Member Officer Hawaibam Pradipna Aikogi Paumida Hai Ngasi Chathariba Drain Tingbaki Tabak Asi Maruina Thobal Kaithel Asi Lunana Thambaki Pandamda Chathabani Kaithel Asigi Koibada Leriba Dukan Pamliba Amasung Street Vendor Pamliba Signa Drain Manungda Amol Akai Plastic Bottle Thadabigan Wamadi Lebak Thomjinduna Drain Funjin Bana Maram Oraga Kaithel da Ising Thomjinba Manam Namthi Bathok Ale Haiba Complaint Kaya Lakpadagi Ngasigi Drain Tingbaki Tabak Asi Chathabani Haiki Kaithel Asigi Koibada Leriba Yum Thong Najaga Dukan Pamliba Signa door to door garbage collection ki card paibiu aduga municipal council ki collection lakpada amol akai phata hauti sing adu hapiu dukan phamli basing na drain gi mathakta pochei paisin ba natraga drain manung da amol akai plastic thadabagi haina bi thadok piu district deputy commissioner na drain gi mathakta dukan sajin ba pochei paisin ba yaroi haina order amasu thoki ba leire kanagumna hariba athing ba asigi mayok da thabak toram ba thengnarabadi ain gi oiba khongthang lakhat kani haina EO Pradeep na makhata na phongdoraki Awal Kaithil Akoi with the Libiri Mayam Punamagna, door to door card, I say, Supai, Paibi, the Bachmaya Rabani Jose, door to door card, Paibi, Shadi, Wesado, the trainer, I had a mota, municipality, Garila Kuda, Happy municipality, very local for Laxagani, the Masi, Pai, the Musing, the Koitugan, the license Kalapa, Kathil Company, my builder, street vendor, Mumbai license, Lopukiva, Katpa, for the Swing of Zarakani. Masi Risi Thawal na thoko order magi makada zu kogi drain gi mathakta unauthorized structure amata leibe adram ne aduna drain gi mathakta sajal liba dukan hamjal liba na tro mayam sinje tu lokho pina baina nisinjari Mathang Chahigi Megi Tarani Pandagi Taramapan Faba Japan gi Tokyo da Pangthokadoriba Heart and Cardiovascular Diseases GI World Congress da Sarugyanaba Manipur gi Sky Hospital and Research Center Private Limited ki Managing Director Dr. MAYENGBAM Shyamkishwarbu Barton Tarakle Mahaki dedicated heart attack treatment center reduces door-to-door needle time in acute myocardial infarction. A single center study in northeastern India Hyper Research Borpu Sakang Biduna, Dr. MAYENGBAM Shyamkishwarbu Hariba Congress Asida Saruk Yanaba Barton Tarakibani Hari. Navy sing inuit ngasi lebak asida Pak sana pangthokle Indian Navy na kumjali singamaga jamapan humdrama thoida Pakistan ga lang thenabada laukiba thodang bu ikai khomna bu utpo oina amade Karachi hithang fam da India gi Navy singna Pakistan gi land gi jahaz masing khangdana kap khaiduna mang ta hankiba amade Pakistan gi Navy personnel kaya hatuna
thengnakiba lan adubu ningsingduna numit asibu chahi khudingi palan tawtuna lakpani numit asi Indian Navy singna isingi ngamkhaibu ngak sen badalauri bathodang busu singtha duna pangthokpani Chief of the Naval Staff Admiral R Hari Kumar na numit asikamari ledana phongdokhibada Atmanirbhar Bharat ki khongthang bu hena chichin hanaba Indian Navy singna made in India, made by India amadi made for India haiba security solutions sing asida thajaba thamni haki ahan bo oina lebaki konung Delhi ki wangmada Visakhapatnam da Navy Day pangthoki thoramadu da President Draupadi Murmu na sarugyaki numit asina lakpada Prime Minister Narendra Modi na Indian Navy bu thagat pa phongdok laduna Indian Navy na lebak asibu chetna ngak seli amade Indian Navy na lebak ki arubu tanfam kaya da pudhokliba thona asi top top pi haki Hojik pau gi marthana atin break amatang laminasi Electric laktabana maram oiduna asabe ising phanglar haibi nungsa thiningai leitraba Firmson solar water heater contact number 9862669522 aikhoigi address hairangoi dung thamcha karong Imphal West Manipur agri entrepreneurs based in a basket Pukai Agri-business none banana company na chingba kaya semkalaba matung program asi hojik Manipur ge agri entrepreneur ainingba mipum khuding maktagi application kaujari Manipur ge district pumnama cover tawjagani training pigani amadi khangal aba entrepreneur singda business pilot tawnana ba grant ke mateng supijagani business idea or model bu wahi chamanga dagi tadana ithoklaga apply to biu Ekwegi email address contact@malkkfoundation.org Hena akupa marol ke damak 897-447-8068 contact to biu Break matung da mayam utaram nok chari makhada pauda lamdam asigi ningthaugi mi makhada tongan ba laibung kaya da chatuna laibung kabagi thoram sing khanane nebagi sarukama oina ngasi ima painthobi napat awang laikai ima awanglem Wathalembi napat makhalaikai nongpok ningthau panthoibi laingobi ibudho wangpren wangu sandangkhong nongpok ningthau panthoibi khoijuman tabi ima tampha lairembi wangu na chingba laibung singi maru eba mihut yauna hiram kaya da kupna khanakre haina umang lai kanba apun baluk ukalgi secretary publicity na thokpa chirol amana hairi ngasi famki ba mifam aduna laibung kabagi thoram sing leptana amadi mapung fana pangthokna ba haina amate oina yanaki ngasi mifamda saru yakiba laibung singna koliba laikai natraga khol singdagi miyoi yankhai puthokuna handak kaubru chingdolda pangthokadoribo ima imoinu phurumbagi thoramda saru yana basu lepnaki haina chirol aduna makha tarakli hojik sanabagi paulo birasi FIFA Football World Cup 2022 gi knockout stage ta Argentina na Australia bu panjal ani amada maithi bapiduna quarter final changkhre Argentina gi ahan ba panjal adu minute 35 chatpada Lionel Messi na chankhibaga loina Julian Alvarez na ani suba half da goal amaga chanduna match asida mai pakhibani ngarang Qatar gi Khalifa International Stadium da sanakhiba atopa match ta Netherlands na United States of America bu panjal ahum amada maithi bapiduna quarter final changba ahan team oikibani Netherlands ki Memphis Depay na match ki minute tara chatpa matam da ahan ba panjal chanki Dale Blind na break mabang da panjal ama chanki bagaloina Denzel Dumfries na panjal ama chanki USA gi ama tangar ba panjal adu match ki minute 13 chatpa matam da Hazi Right na chanki bane ngasi numidang pung 9 makhai tabada haukiba defending champions France amasung Poland gi match Al-Tumama Stadium Doha da chathari dongan ba region Mangagi lebak kunchani thoina FIFA World Cup 2022 saruk yaba galoina championship asigi match humbumari mak Qatar gi stadium nipanda sanagani Legendary Brazilian football player Pelé na haikre madodi mahak haukiba chayolda hospitalized toraba matungda respiratory infection toramki adabu haujik mahaki hakchangi phibam yamna phagatle ngarang Pelé na mahaki Instagram post amada mahak masa yamna kankhatle loinana hanagum treatment ningthina chathari haina phongdokhi
masagi chahi marfunithoi suraba football legend asina mahaki fans singda pukning fathana positive oina leinabasu appeal tawki cancer na naraba Pele asi chemotherapy treatment chathabada respond taroktabadagi Sao Paulo hospital gi aroiba ya hip tanpham palliative care da thamkre haina Brazil gi Pauche Folha de Paulo na report tawkiba pung kharagi matungda Pele na mathaki wafam asi phongdokibani Pele asi game marfudraning thoi sanakibada punna goal 103 chanba ngamkiba Brazil gi goal masing khwadiki chanba ngamba sanaroini malem gi khwadiki talent leiba footballer ama oiriba Pele gi hai singba aduna Brazil bu World Cup ki title ahumlak lawba ngam hanki lisingam ga chamapan yankhanipan lisingam ga chamapan humfuni thoi amasung lisingam ga chamapan humdra gi World Cup ki title sing Brazil na lawki All Manipur Bodybuilders Association Sinba Mr. Manipur Chahi Humpu Surakpagi Diamond Jubilee Tharanga Loinana Mr. Manipur Contest ngasi Baigachandra Open Air Theatre Board ta pangthokli Contest asi haudokpagi tharamda Director General of Police P Dongel IPS Mr. Indiana Chief Guest All Manipur Bodybuilders Association ki President and Ratana President Manipur Olympic Association ki Secretary Sunil Elangbam Deputy Director Yas T Thoba Comet School ki Managing Director Irom Umakanta amadi Fitness World ki Proprietor Angom na Guest of Honor oina saruk yaki Championship asiga mari lenana Association asibu Yokhat Piramba Laikidrava Singi Mafamda Laikatuna Amadi Minute Ani Tumin Laiduna Ikai Komnaki Mr. Manipur Contest Asi Hek Horokpatagi title Laukraba Sing Amadi Laikidrava Singi Mafamda Su Momento Sing Pituna Bogding Tagotki Contest Asi Haudopagi Tharam Gamari Lenana Chief Guest Kiwarol Piraduna DGP P Dongel IPS na High Bodybuilder Singna Drug Seasonadana Sanabiu Masina Ahal Oreba Madam Faba Hakjang Fan Tambangam Mani Ambana Lamdam Asida Bodybuilder Kaya Potok na bagi pandam da siliba contest asi yamna phai tungda su handaki sidagi hena chawna senba ngamnaba ngamba oibiu haina su phongdoki All Manipur Bodybuilder Association amba congratulate towninge smaina anoba players sing encourage tawrega contest up to Diamond Jubilee phau pubagi I would also want to give my best wishes sidagi hena Hazena that they may organize other competitions and to bring out more sportsmen. Duga state ki damak ekogi medals so may they win more medals for our state. For the bodybuilders, advice ama pininge yaringe drug decision naganu kuina sanaba yaba old age dasu health hazena leba yabagi please live a clean life and a healthy lifestyle. Adu already it will be much more beneficial. Finally, players sing do yam thagatle. Ngasi pangthok liba Mr. Manipur Contest asigi men's sports physique ki overall title RCC ki sanaroi wasim chesamna lauki women's model physique ki title na Royal Gymnasium Ukrul gi so limla jazo na lauki master gangrup ki overall title na Friend Fitness Gym gi B Bedekumar na lauki women bodybuilding da Friend Fitness Gym gi ingudam Kavita Chanuna overall title lauki hojik senior junior amadi champion of the champion gi contest makha chathari Manipur Wrestling Association sinuna ngarangdagi Khuman Lampak Sports Complex ta lairiba Sai STC Training Hall da hadoktuna chatharaki ba tarataruk suba senior men under 17 under 15 boys freestyle amadi Greco Woman amasung 14 taramari suba senior women under 17 amadi under 15 girls freestyle state wrestling championship ngasi lotion kre unit taruk tagi nupa sanaroi nifunithoi amadi nupi sanaroi kuntaret punna sanaroi humpuma panna saruk yaraga jatharakiba championship asi lotion bagi thoramda Manipur Wrestling Association gi ex president Achom Navachandra Manipur Wrestling Association gi president W Chaubal amadi NSA gi sports officer W Shishil Kumar na athoiba mithunglen sing oina saruk yakhi championship asigi under 15 boys ki
KG Nifunipan Kangluk ki freestyle da and Napoleon na gold medal lauki Lashram Robert na silver medal lauki KG yang kaiteret Kangluk na Y Dinku na gold medal lauki L Tokendrijit na silver medal lauki senior men Kangluk ki KG Humpumato freestyle da Yaikum James na gold medal lauki Morang Them Bikas na silver medal lauki TH Nongpok Ngan na bronze medal lauki senior women ki KG Humdra Taruk Kangluk da Bina Ningthenai na gold medal lauki Lamjulai Wi-Fi na silver medal lauki Sheikh Babu Macha Memorial Trust ki sponsor makhada All Manipur Football Association sinana hokiba September 12 dagi team 14 na group ani da saruk yaraga lamlong thongkung artificial turf ground da haudoklaga chatharakliba ani suba amfa cup ki ngasi DSA Bishnupur mini stadium da sanakiba match amada KSE Kangpok pina LYGSEDA longpi bo goal mari amada maithi pikre match asimai pakraba KSE ki goal mari adu lungun hau amadi hautin semna Mathang sitna match minute ani amadi marfuma thoi chatpada goal amamam chanki Singdaulian na match minute kontra amadi nifum do chatpada goal ani chanki cup asigi ngasi sanaki ba atopa match amadana SYMROPIA Churachanpurna LYCC Chandel bo goal taret ani da maithi pikre Thasigi ani dagi mari fauba New Delhi game Talka Tora Indoor Stadium da pangthokiba All India Inter-Zonal Karate Championship and Sub-Junior National Karate Championship da Manipur Amateur Karate Do Association Makagi Sanaroi Singna All India Inter-Zonal Karate Championship da medal taret aduga Sub-Junior National Karate Championship da na medal nipan larok pangamkre Inter-Zonal gi oina gold medal ahom silver medal ani amasung bronze medal ani larok pangamki aduga Sub-Junior National gi oina tongan ba chahi konglup ki nupa amadi nupi macha gi oina punna gold medal ama silver medal ahom amadi bronze medal mari larok pangamki Ngasi nong mayoy ba ay ngasagi pao pizari. Ngasi yoy na Manipur da khwadi ki saki bagi chang asi Celsius degree konteruk 10 tarit oike ing bagi chang na Celsius degree 38 mari oike nungsite yaw ising manil gi chang na ayuk da chada manfudra humdoi amadi nungtilana chada manfutarit oike aroy bada maroy ba pao Healthcare haibasi hospital fajahan madunate hospital adu ki doctor staff amadi infrastructure su matik chana leiba mathau tai haina chief minister Nongthomam Birena phongdokre Merchandise 94 haina mingthoma company amana Loktak Day 2022 gal mari lengena pangthokiba competition singda makok mathang ta khaba singda pigedaba sel gi mananga si faw pithokre company gi miyoi sing lot khre hari Border town Moregi Manung Chanalaiba M Shimal village da yum ani mai na tumna chakre lupa lakh tara taruk henbagi mal chang mang ta hankre amadi ikop pata nongmai kaptuna uchek hatlamba mioi manga nongmai ani amadi Maruti Swift amaga konana Thobal Forest Division na fagat kre an gyoba action lokhatagani hari Ngasi ko di IS News na pizza pa matang sa losin dari.